ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯋꯥꯌꯦꯜ ꯀꯇꯤ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯙꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯃꯦꯔꯥꯂꯝꯕꯥ ꯚꯨꯠ ꯑꯃꯅ ꯇꯣꯡꯁꯤꯟꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤ ꯍꯨꯔꯥꯟꯕꯗ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯡꯈꯣꯡ ꯁꯥꯅ ꯌꯩꯈꯥꯏꯗꯨꯅ ꯂꯩꯒꯗꯧꯔꯤ꯫ ꯁꯥꯙꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯈꯤ, ꯕꯥꯕꯥ, ꯃꯍꯥꯛ ꯑꯁꯤꯕꯨ ꯈꯨꯡꯒꯪ ꯀꯔꯝꯕꯗ ꯂꯩꯕꯅꯣ? ꯃꯥꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯕ ꯇꯥꯛꯄꯤꯌꯨ꯫ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯗꯒꯦꯁꯨ ꯇꯥꯛꯄꯤꯌꯨ꯫ ꯁꯥꯙꯨ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯈꯨꯡꯒꯪ ꯑꯃꯁꯨꯡ ꯃꯤꯁꯛ ꯇꯥꯛꯄꯤꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯁꯤ ꯁꯛꯇꯤ ꯑꯃꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯀꯅꯥꯃꯠꯇꯅ ꯎꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯤꯕꯁꯤ ꯃꯥꯒꯤ ꯃꯁꯥꯗ ꯁꯛꯇꯤ ꯑꯃꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯅꯤ꯫ ꯃꯥꯕꯨ ꯐꯥꯒꯦ ꯈꯜꯂꯕꯗꯤ ꯃꯥꯒꯤ ꯁꯛꯇꯤ ꯑꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯈꯤꯕ ꯇꯥꯏ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯕꯨ ꯐꯥꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯁꯥꯙꯨꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯁꯤꯅ ꯁꯛꯇꯤ ꯐꯪꯂꯤꯕꯅꯣ? ꯕꯥꯕꯥꯅ ꯈꯪꯕꯤꯕ ꯋꯥꯔꯤꯗꯨ ꯅꯅꯥ ꯑꯩꯉꯣꯟꯗ ꯆꯤꯠꯊꯕ ꯇꯧꯗꯨꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯁꯦ ꯁꯦ ꯇꯥꯔꯣ ꯅꯤꯡꯊꯧ꯫ ꯃꯃꯥꯡꯉꯩꯗ ꯇꯈꯦꯜ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯔꯥꯏꯅꯨꯒ ꯆꯣꯊꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯥꯡꯃꯥꯏꯍꯟꯕꯒ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯣꯊꯦ ꯊꯥꯡꯃꯥꯏꯍꯟꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯥꯉꯟ ꯆꯥꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯇꯈꯦꯜ ꯊꯔꯥꯏꯅꯨꯕꯨ ꯎꯅꯖꯕ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯔꯛꯄ ꯑꯁꯤꯗ ꯇꯈꯦꯜ ꯄꯥꯈꯪꯁꯤꯡꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯊꯥꯡꯃꯥꯏꯅꯨꯕꯨ ꯍꯥꯠꯀꯗꯒꯦ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯑꯁꯣꯏꯕ ꯃꯇꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃꯗꯤ ꯊꯔꯥꯏꯅꯨꯅ ꯃꯕꯨꯡꯉꯣꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯁꯤ, ꯇꯥꯏꯕꯪ ꯂꯤꯂꯥ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯨ ꯋꯥꯔꯦꯞꯅꯗꯨꯅ ꯂꯩꯖꯔꯤꯕꯁꯤ ꯇꯈꯦꯜ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡꯅ ꯀꯂꯛ ꯈꯝꯕꯟ ꯃꯩꯍꯧꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯌꯥꯏꯕꯤ ꯂꯧꯒꯦ ꯇꯦꯝꯁꯤꯡꯅꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯉꯥꯡꯅꯕ ꯋꯥꯕꯨ ꯂꯩꯀꯥꯏꯒꯤ ꯄꯥꯎꯅꯤꯡꯈꯣꯟꯗꯒꯤ ꯅꯅꯥꯏ ꯑꯣꯏꯕꯤꯅ ꯇꯥꯖꯔꯤ꯫ ꯑꯗꯨꯅ ꯅꯅꯥꯎ ꯑꯣꯏꯕꯤꯗꯤ ꯄꯥꯈꯪ ꯑꯣꯏꯕ ꯅꯍꯥꯛꯀꯤꯗꯃꯛ ꯈꯟꯕꯗ ꯑꯋꯥꯕꯒꯤ ꯁꯔꯨꯛꯄꯨ ꯑꯣꯏꯖꯔꯤ꯫ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯈꯟꯖꯕꯗ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯖꯗꯦ꯫ ꯅꯨꯖꯥ ꯃꯄꯥꯎ ꯇꯥꯔꯒ ꯄꯥꯈꯪꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯕꯦꯝꯃ, ꯊꯣꯏꯅ ꯋꯥꯕ ꯇꯧꯔꯒꯅꯨ꯫ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯄꯥꯈꯪ ꯑꯣꯏꯕ ꯏꯔꯥꯅꯤ ꯍꯥꯏꯗ ꯅꯨꯖꯥ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯅ ꯋꯥꯍꯩ ꯄꯥꯎꯃꯤꯟꯅꯖꯗꯨꯅ ꯂꯩꯅꯖꯈꯤ꯫ ꯑꯁꯣꯝꯗꯅ ꯇꯈꯦꯜ ꯄꯥꯈꯪꯁꯤꯡꯅ ꯊꯥꯡꯃꯥꯏꯍꯟꯕ ꯂꯥꯛꯄ ꯃꯨꯅꯩ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯊꯥꯅꯈꯤꯕ ꯅꯨꯃꯤꯠ ꯌꯧꯔꯛꯂꯕꯗ ꯊꯥꯡꯃꯥꯏꯍꯟꯕꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯁꯥꯅꯧꯕꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯂꯥꯛꯄꯗꯨ ꯇꯈꯦꯜ ꯄꯥꯈꯪꯁꯤꯡꯅ ꯎꯔꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯣꯡꯕꯗ ꯀꯥꯈꯠꯈꯤꯗꯨꯅ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯁꯨꯝ ꯊꯨꯎ ꯇꯝꯈꯤꯕꯅ ꯊꯥꯡꯃꯥꯏꯍꯟꯕꯗꯨ ꯇꯨꯝꯊꯔꯛꯈꯤ꯫ ꯃꯕꯨꯡꯉꯣꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨ ꯎꯖꯔꯒ ꯃꯁꯥꯅꯧꯅ ꯃꯇꯝꯕꯥꯛꯇ ꯃꯁꯥꯕꯤꯒꯤ ꯃꯀꯣꯛ ꯊꯥꯡꯒꯠꯂꯗꯨꯅ ꯇꯨꯝꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯈꯦꯜꯒꯤ ꯄꯥꯈꯪꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯑꯁꯣꯡꯕ ꯅꯔꯛ ꯑꯗꯨ ꯃꯩ ꯊꯥꯔꯛꯈꯤ꯫ ꯃꯥꯏꯒꯩ ꯃꯔꯤ ꯊꯥꯈꯤꯕꯅ ꯃꯩ ꯑꯗꯨꯅ ꯀꯟꯅ ꯆꯥꯛꯈꯤꯕꯅ ꯊꯔꯥꯏꯅꯨ ꯀꯧꯕꯤ ꯏꯕꯦꯝ ꯑꯗꯨꯅ ꯃꯕꯨꯡꯉꯣꯕꯨ ꯍꯧꯗꯣꯛꯆꯕꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯄꯨꯜꯂꯤꯕ ꯁꯒꯣꯜ ꯑꯗꯨ ꯍꯥꯟꯅ ꯆꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯗ ꯁꯥꯕꯤ ꯁꯅꯧ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯩ ꯑꯗꯨꯅ ꯄꯨꯟꯅ ꯆꯥꯛꯇꯨꯅ ꯁꯤꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯖꯤꯕꯥꯇꯃꯥꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯏꯪꯈꯣꯜꯗ ꯇꯝꯅꯔꯨꯔꯦ꯫ ꯃꯗꯨꯗ ꯅꯣꯡꯃ ꯚꯤꯈꯥꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯌꯥ ꯃꯦꯔꯦꯟ ꯑꯗꯨꯕꯨ ꯆꯦꯗ ꯌꯦꯛꯇꯨꯅ ꯁꯒꯣꯜ, ꯊꯔꯥꯏꯅꯨ ꯑꯃꯁꯨꯡ ꯊꯥꯡꯃꯥꯏꯍꯟꯕꯒꯤ ꯁꯌꯥ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯌꯥ ꯃꯦꯔꯦꯟ ꯑꯗꯨꯕꯨ ꯌꯦꯡꯂꯨꯔꯤꯕ ꯃꯤ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯥꯅ ꯆꯥꯕ ꯊꯛꯄꯗ ꯌꯥꯎꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫
ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯗꯨ ꯂꯝꯕꯣꯏꯕꯕꯨ ꯌꯦꯡꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯈꯤ, ꯕꯥꯕꯥ, ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯐꯥꯒꯗꯒꯦ? ꯁꯥꯗꯨ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯁꯤꯅ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏ ꯌꯦꯛꯂꯤꯕ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯖꯩꯒ ꯇꯧꯗꯨꯅ ꯃꯩ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕꯗꯨ ꯎꯔꯒ ꯁꯥꯗꯨ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯅ ꯂꯨꯏ ꯍꯥꯏꯖꯔꯤꯕꯁꯤꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯅꯤꯄꯥ ꯑꯁꯤꯅ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯑꯌꯦꯛꯄ ꯂꯥꯏꯒꯤ ꯃꯨꯔꯇꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨꯕꯨ ꯂꯣꯏꯁꯤꯟꯒꯗꯒꯦ ꯈꯟꯖꯕ ꯑꯁꯤꯒꯤ ꯋꯥꯐꯝꯅꯤ꯫ ꯅꯝ ꯍꯥꯗꯨꯅ ꯃꯗꯨꯕꯨ ꯂꯧꯅꯕ ꯇꯧꯔꯨꯔꯕꯁꯨ ꯂꯩꯕꯥꯛꯅ ꯏꯅꯤꯡꯊꯧꯕꯨ ꯐꯠꯇꯕ ꯃꯤ ꯑꯃꯒꯨꯝ ꯎꯈꯤꯒꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯈꯟꯖꯔꯨꯔꯒ ꯑꯩꯅ ꯂꯨꯏ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯁꯥꯗꯨ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯁꯤꯅ ꯁꯥꯗꯨ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ, ꯕꯥꯕꯥ, ꯀꯣꯅꯨꯡꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯣ, ꯑꯗꯨꯒ ꯃꯨꯟꯅ ꯈꯟꯅꯗꯨꯅ ꯇꯧꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯁꯥꯗꯨ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯁꯥꯗꯨ ꯑꯁꯤꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯁꯤꯅ ꯈꯜꯂꯤ, ꯑꯩꯅ ꯍꯨꯔꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯟꯕ ꯑꯁꯤꯅꯗꯤ ꯀꯥꯟꯅꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕꯗ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤ ꯀꯣꯟꯅꯒꯗꯕ ꯄꯣꯠ ꯍꯨꯔꯥꯜꯂꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯅꯨꯃꯤꯗꯥꯡ ꯃꯤ ꯇꯨꯝꯈ꯭ꯔꯕ ꯃꯇꯝꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯆꯦꯗ ꯌꯦꯛꯄ ꯂꯥꯏ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯊꯣꯡꯁꯪꯕꯁꯤꯡꯗꯒꯤ ꯍꯧꯔꯒ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯁꯤꯕꯒꯨꯝ ꯇꯨꯝꯍꯟꯈꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯅ ꯊꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯍꯤ ꯌꯥꯏ ꯊꯤꯔꯛꯂꯦ꯫ ꯃꯥꯅ ꯊꯦꯡꯅꯕ ꯁꯅꯥ ꯂꯨꯄꯥ ꯍꯤ ꯌꯥꯏ ꯄꯨꯝꯅꯃꯛ ꯈꯥꯎꯖꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯁꯒꯣꯜ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯗꯨ ꯑꯁꯤꯁꯨ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯗꯨꯅ ꯄꯣꯠ ꯄꯨꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯛꯈꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯊ꯭ꯋꯥꯏꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯡꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯁꯥꯗꯨ ꯂꯝꯕꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯛꯈꯤ꯫ ꯁꯥꯗꯨ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯍꯨꯔꯥꯟꯕꯅ ꯑꯔꯨꯕ ꯁꯅꯥ ꯂꯨꯄꯥ ꯍꯤ ꯌꯥꯏ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯍꯧꯗꯣꯛꯇꯨꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯌꯦꯡꯍꯜꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯁꯅꯥ ꯂꯨꯄꯥ ꯍꯤ ꯌꯥꯏ ꯄꯨꯝꯅꯃꯛ ꯂꯩꯔꯝꯗ꯭ꯔꯕꯗ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ, ꯂꯩꯅꯤꯡꯊꯧ, ꯁꯅꯥ ꯂꯨꯄꯥ ꯍꯤ ꯌꯥꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯇꯝꯂꯛꯈꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯌꯦꯡꯂꯗꯨꯅ, ꯏꯕꯦꯝꯃ, ꯊꯣꯏꯅ ꯋꯥꯔꯨꯕ ꯀꯥꯟꯅꯗꯦ, ꯑꯩꯅ ꯃꯥꯕꯨ ꯐꯥꯅꯕ ꯇꯧꯔꯒꯅꯤ꯫ ꯁꯥꯗꯨ ꯑꯗꯨꯅ, ꯂꯩꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯥꯕꯨ ꯐꯥꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯐꯥꯗꯕꯗꯤ ꯌꯥꯗꯦ, ꯀꯔꯝ ꯇꯧꯒꯅꯤ? ꯑꯩꯈꯣꯏꯅ ꯑꯇꯝꯅꯅ ꯃꯥꯕꯨ ꯐꯥꯕ ꯆꯠꯄ ꯇꯥꯔꯕꯁꯨ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯥꯟꯆꯥꯡ ꯄꯨꯝꯅꯃꯛꯇꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯂꯣꯏ꯫ ꯃꯥꯒꯤ ꯃꯌꯥꯒꯤ ꯁꯛꯇꯤꯅ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯒꯨꯝ ꯎꯒꯅꯤ꯫ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯃꯌꯨꯝ ꯆꯪꯗꯨꯅ ꯃꯥꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯨꯗꯨꯅ ꯄꯨꯔꯛꯂꯒ ꯃꯗꯨꯕꯨ ꯖꯩꯒ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯁꯤꯅ, ꯕꯥꯕꯥ, ꯄꯣꯠ ꯑꯁꯤ ꯂꯧꯕꯒꯤ ꯊꯕꯛꯅ ꯅꯅꯥꯏ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ, ꯃꯥꯕꯨ ꯂꯣꯏꯁꯤꯟꯕꯒꯤ ꯊꯕꯛꯅ ꯕꯥꯕꯥꯅ ꯑꯣꯏꯕꯤꯔꯣ ꯍꯥꯏꯖꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯒ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯨꯝꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯇꯧꯔꯒꯦ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯑꯃ ꯍꯨꯔꯥꯟꯕꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯇꯧꯍꯟꯈꯤ꯫ ꯀꯨꯝꯍꯩ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯁꯤꯅ ꯅꯤꯡꯊꯧꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯈꯪꯂꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯀꯨꯝꯍꯩ ꯑꯗꯨꯗ ꯃꯍꯥꯛ ꯄꯩꯁꯥ ꯊꯥꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯀꯦ ꯈꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯅꯁꯨ ꯃꯥꯅ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯨꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯨꯔꯥꯟꯕꯅ
mafi phajaba setuna furit khawda paisa mayam haptuna kumhai yengba lakhi laisabi pakhang mayam aduna kumhai du laisabi gi jagoi pakhangi jagoi amadi isai sakpa haiba tanaduna kumhai tauringaida ningthau manai singna huran mani pa du laktuna kumhai yauri badu ujaraga thuna laktuna lotuna leiriba ningthau da pau tamlarabada ningthau na manai singaloina na huran bagi mungda sangduna mana lal iba lairik tu thirakle makoi mayamna thibada phangdrabada mamai thangda ningthau aduna magi ingkholda sangduna yenglakpada sang macha pikpa ama saduna leiriba du ure ningthau aduna sang adugi thong hangdoktuna yenglubada thakan khanduna leirami aduga potti ama tei thengnadi maduda ningthau aduna thakan gi makhada laibakta makhutna thinduna yengbada laipak adu hom hom lauba manungda hangbagi makhol ama taba phanglami ningthauna phireidagi suri sadoktuna madu thinduna yengbada upak thabagi mong manbadu da thangaduna hotoktuna yengbada upu adu leibadu thengnare ningthauna upu adu purakle aduga manai singaloina na konung yorakhi madubu ningthau aduna sadu lamboi baduda amuk sinare sadu aduna upu adubu phanglabada mana khalakhi masibu loiselasira natraga aisu huran magum masi loiduna magi matengna nungaina leirasira khalakhi sadu adugi wakhaldu mana hana ningjaram liba ishor aduna uraduna magi mamangda sumna hairakhi nahakti sangsargi nungaiba punamakpu thadoktu naigi saranda changjaraba nangna haujik amuk phatraba papki pot adu phangbadagi aigi phapta leiramba prem adu thadoktu na oidaba minamba thabaki mapu oiriba mayagi lai adugi manakta sangbagi wakhal hauge tauraba kayada ngamkhraba magi mayano hairakhi sadu makeup tholakpada kari roina tauribasi aigi bungona aibu sanbi khidre kayada lebak thikrabano ai mangna siguma wakhal khanba tarabadi ishwar gi manak phangdriba kanage mafamdadi karam tarumgani khanjakhi mag nongan baga mabu loisinaba taurage khankhre huran bani padudi mayam gi mamangda paisa yamna paiba saraduna kumhai tauriba punamakta paisa thaduna nungaina kumhai mafamda leiramadagi maha haujik mafam ikhang khangauduna masada hainingdaba ifak phaksin mama lakhi mahak masada tauribadu kari matauno khanduna mayumda halakhi mahak kari taurabano khanduna hiptuna leikhi asomdana mana lairik hura lakhiba magi maru huran badugi imung adudi mana lairik adubu hokhiba numit adudagi makhoigi imungda masong mani nairamba punamak pharaduna mama hanubi aduga loina nungaina ingna singna palami makhoina hainai ibema nahaki napandagi haujikti event habu tingkhong laikong khangna irat sabadagi aikoi ingna imung shanti oina su nomjaba phangjarabani haiduna magi nipa huran baduna hairakhi nupi aduna ibungona adumna nanai nupi da takpiganu nanai nupi aigidi ine mi ko amadi ibeni pu aigi puroibagi seba tofam thokpani adubu nanai aigi laibak thibana ine mi ko amadi iben ipugi seba tawjaba phangkhidri iben aduna thambiramba laigi masak oiraba adubu nanaina seba tawjaba phangjaba sina iben aduna pianbiba oirasinu mahakbo seba tawba phanganbiu haiduna numit khudingmaki iben gi mafamda khurumjaribani magi nupigi dharam oiba wafam adubu tajaraga huran bana hairakhi ibema aidi huran ba haibasi afabani haina khali maduda nupi aduna mapuroi babu muna yengjaraga karamna huran babu phagadori bano hangjarakhi huran bana khumlai aina huran ba chalamdrabadi nangbo aigi oiba phanglangmadra nahak phangjabana agi mapok asi anawba ma pokjarabani aina haukhibada praja singdagi nongma nongmagi huran duna sakhiba potsing aduna agi haksangda seliba yi asi migi mapot ki ini khalubada aigi isa sisu pap adugi mahi phangadra khalubada aigi thamoy asi nongmata pothaba phangjadi nahagi dharma oiba amrita oiba waina aigi lan khraba lamsat pu sumthok piduna
ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯃꯤ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯟꯅꯔꯗꯨꯅ ꯃꯈꯣꯏ ꯌꯦꯡꯅꯗꯨꯅ ꯍꯧꯈꯤꯕꯗ ꯊꯦꯡꯅꯈꯤꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯅꯔꯒ ꯀꯥꯃꯤꯟꯅꯈꯤ꯫ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨꯅ "ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯎꯄꯨ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨ꯫ ꯍꯟꯗꯛꯇꯤ ꯃꯅꯤꯟ ꯅꯥꯏꯗꯅ ꯂꯩꯔꯛꯄ ꯃꯇꯝ ꯀꯨꯏꯔꯦ." ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯆꯔꯗꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯊꯝꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯕꯨꯡꯉꯣꯕꯨ ꯌꯦꯡꯖꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯎꯄꯨꯗ ꯊꯝꯕ ꯄꯣꯠ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ." ꯃꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯙꯔꯃ ꯀꯥꯏꯗꯅ ꯏꯕꯦꯟꯕꯨ ꯂꯥꯠꯆꯕꯗꯨꯗ ꯄꯦꯟꯕꯤꯔꯗꯨꯅ ꯏꯕꯦꯟ ꯑꯗꯨ ꯁꯔꯒ ꯀꯥꯈꯤꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯍꯟꯗꯛ ꯃꯅꯥ ꯃꯅꯤꯟ ꯊꯣꯏꯅ ꯅꯥꯏꯗ꯭ꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯕꯦꯟꯒꯤ ꯎꯄꯨ ꯑꯗꯨꯕꯨꯗꯤ ꯄꯨꯖꯥ ꯑꯗꯨꯃꯛ ꯇꯧ" ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯕꯦꯅꯤ ꯈꯟꯅ ꯄꯨꯖꯥ ꯇꯧꯖꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯕꯗ ꯅꯣꯡꯃꯗꯤ ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯪꯗ ꯃꯕꯦꯟ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯏꯕꯦꯟꯕꯨ ꯅꯤꯡꯖꯕ ꯑꯁꯤ ꯎꯔꯒ ꯏꯕꯦꯟꯒꯤ ꯑꯇꯃꯥ ꯑꯁꯤꯅ ꯄꯦꯜꯂꯦ꯫ ꯏꯕꯦꯟ ꯂꯩꯔꯤꯉꯩꯗ ꯏꯁꯨꯕꯨ ꯐꯪꯖꯔꯝꯂꯕꯗꯤ ꯏꯕꯦꯟꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯜꯂꯝꯒꯗꯕ꯫ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯁꯨ ꯑꯗꯨꯗꯤ ꯙꯔꯃ ꯌꯥꯝꯅ ꯂꯩꯕ, ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯄꯪꯖꯈ꯭ꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯪꯅ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯏꯕꯦꯟꯅ ꯏꯔꯥꯏꯕꯛ ꯊꯤꯈꯤꯗꯨꯅ ꯏꯁꯨꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯃꯠꯇ ꯇꯥꯛꯂꯝꯕ ꯅꯪꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯅ ꯏꯕꯦꯟꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯀꯜꯂꯛꯄ ꯑꯁꯤꯅ ꯑꯩꯅ ꯁꯔꯒ ꯌꯧꯗꯨꯅ ꯆꯤꯡꯎ ꯂꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯖꯕꯗ ꯃꯥꯏ ꯄꯥꯛꯂꯦ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯍꯥꯛꯅ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯗ ꯑꯋꯥꯕ ꯂꯩꯔꯛꯀꯅꯨ꯫ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯣꯠꯇꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯨꯔꯒꯅꯨ꯫ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯄꯣꯠꯅꯤ." ꯏꯕꯦꯟꯅ ꯍꯤꯡꯂꯤꯉꯩꯗ ꯏꯪꯈꯣꯜꯗ ꯆꯪꯂꯛꯇꯨꯅ ꯇꯝꯅꯔꯛꯄꯗꯒꯤ ꯅꯣꯡꯃ ꯑꯍꯟ ꯚꯤꯈ꯭ꯌꯥꯔꯤ ꯑꯃ ꯚꯤꯈ꯭ꯌꯥꯔꯤ ꯅꯤꯕ ꯂꯥꯛꯄꯗ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯝꯖꯔꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯌꯥ ꯃꯤꯔꯦꯟ ꯑꯁꯤ ꯆꯦꯗ ꯌꯦꯛꯂꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕ ꯑꯩꯒꯤ ꯁꯛꯇꯤ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯒꯅꯨ꯫ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯁꯔꯒ ꯌꯧꯅꯕ ꯂꯝꯕꯤꯗꯤ ꯃꯈꯣꯏꯕꯨ ꯉꯝꯕ ꯁꯛꯇꯤ ꯂꯩꯔꯕ ꯃꯤ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯦꯅꯥꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯒꯅꯨ" ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯨ ꯅꯤꯄꯥꯗ ꯁꯤꯟꯅꯕ ꯅꯪꯗꯅ ꯁꯤꯔꯦ꯫ ꯃꯗꯨꯕꯨ ꯄꯥꯝꯗꯨꯅ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯏꯖꯈ꯭ꯔꯁꯅꯨ꯫ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯕꯨ ꯄꯥꯝꯂꯨꯔꯒꯅꯨ, ꯅꯤꯡꯁꯤꯡꯂꯨꯔꯒꯅꯨ꯫ ꯏꯁꯨꯁꯤꯡꯒꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯗꯨꯅ ꯃꯗꯨꯕꯨ ꯍꯨꯗꯨꯅ ꯃꯥꯒꯤ ꯃꯄꯣꯠ ꯑꯣꯏꯖꯈ꯭ꯔꯕꯅꯤ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯃꯪꯗ ꯃꯕꯦꯟ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯕꯦꯟ ꯑꯣꯏꯕꯤ ꯑꯗꯨ ꯍꯤꯡꯂꯤꯉꯩꯗ ꯎꯖꯕ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯃꯃꯪꯗ ꯎꯖꯗꯨꯅ ꯑꯐ ꯐꯠꯇ ꯇꯥꯛꯄꯤꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯊꯃꯣꯏ ꯅꯨꯡꯁꯤꯔꯛꯇꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯒ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯒꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯪꯗ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯇꯝꯖꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯈꯜꯂꯤ, "ꯑꯩꯈꯣꯏꯅ ꯏꯕꯦꯟ ꯑꯗꯨ ꯁꯔꯒ ꯀꯥꯈ꯭ꯔꯕꯅꯤ ꯈꯜꯂꯤꯕꯁꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯕ, ꯃꯤꯅ ꯍꯨꯕ ꯑꯣꯏꯔꯝꯂꯕ꯫ ꯑꯗꯨꯒ ꯏꯕꯦꯟ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒꯅꯨ, ꯊꯤꯔꯨꯔꯒꯅꯨ, ꯐꯠꯇꯕ ꯄꯣꯠꯅꯤ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯕ꯫ ꯏꯕꯦꯟꯅ ꯇꯥꯛꯄꯤꯔꯝꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯆꯦꯅꯥꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯒꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯉꯥꯎꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯅ ꯚꯥꯞ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯥꯕꯨ ꯍꯨꯗꯨꯅ ꯄꯨꯈꯤꯕ ꯅꯤꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯂꯣꯏ, ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯂꯧꯈꯤꯕ ꯅꯤꯄꯥ ꯑꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯊꯤꯔꯕꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯟ ꯑꯗꯨꯅ ꯊꯤꯔꯨꯔꯒꯅꯨ, ꯅꯤꯡꯁꯤꯡꯂꯨꯔꯒꯅꯨ, ꯐꯠꯇꯕ ꯄꯣꯠꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯄꯥꯝꯖꯕ ꯃꯥꯒꯤ ꯑꯣꯏꯖꯈ꯭ꯔꯁꯅꯨ, ꯃꯥꯕꯨ ꯑꯃꯨꯛ ꯊꯤꯔꯒꯨꯝꯁꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯗꯤ ꯏꯕꯦꯟꯅ ꯊꯝꯕꯤꯔꯝꯕ ꯎꯄꯨ ꯑꯁꯤꯕꯨꯗꯤ ꯄꯨꯖꯥ ꯇꯧꯕ ꯇꯣꯛꯂꯒꯨꯝꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯎꯄꯨ ꯑꯗꯨꯕꯨ ꯃꯕꯦꯟꯃꯛꯅꯤ ꯈꯟꯖꯅ ꯄꯨꯖꯥ ꯇꯧꯖꯈꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯙꯨ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯄꯨꯔꯛꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯖꯩꯒ ꯇꯧꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫
Matam asida phini yomduna thamliba lairek asi phan phan chonglakhi. Madu ningthau aduna uraga kari madongno khankhi. Saduna jaigagi mai phajana thagatuna mantra soladuna cheng thoiding lai tingtau gihina totuna mai gi puja horakle. Phini yomliba lairik aduna kanna chongba horakle. Mana chongbada mafam adugi leibak adu nikhi. Maduda sadu aduna masidi yaroidore khanduna makoi anigi horakhiba wari amadi sagol aduna uda punnana thambadagi maina hana sakhiba punamak wari lirakhi. Maduda kanna kanna chongliba adu sagol aduna maigi maisa langduna puliba thauri adubu thadatpa ngamdana chongkhiba aduni. Saduna mantra soladuna lairik yomliba phidu pairaga maida thajankhi. Mai aduna madubu hek sakpa loirabada huran bani padu magi shakti punamak mangkhiduna longna phamungda takhi. Aduga tharainu thangmai hanba amadi sagol ahumdu makhoina lanba ngamdana mera lamba oina shakti kayana tenduna leirambadu sadu lamboibagi mantragi shaktina makhoibu lanbirabada makhoi yamna penjakhi. Makhoi sarga yauba ngamlagani khanduna sadu adubu yengjaraga makhoi atama aduna bot pirakhi. Aikoi nahan makai lanba ngamdaduna phadaba thabak tawduna leijarambani. Adubu ngasidi baba sadu nahakna Ishwargi namu pibiduna aikoi noroki sangsaragi nanthokduna sarga yaujare. Mapok khudingmakta baba sadu nahak Ishwargi nam sonba ngambiu hairamlaga sarga yauba ngamjakhi. Masigi matungda sadu lamboibaduna iningthoibungo haujikti huranbani padu pharuba yare. Magi shakti punamak mangkhrabani hairakhi. Huranbani padusu magi leirik adu leitrabada tawpham khangdana phamungda longna hiptuna leiringaida ningthaugi manaising laktuna mabu phare. Magi imungda manaising aduna thibada mana huraluba sana lukpa mamal yamlaba pochai ngakta yamna leirami. Leiramliba pochai punamak ningthaugi manaisingna masaga konana ningthau konungda puraklei. Ningthau aduna laibak sinma thungla lauthorakhi. Aigi praja punamak nakoi gi mangkhiba pot singdu huran baga konana phaduna konungda leire. Nangi pot yaubra yengo yaurabadi mapuna phangba yagani hairakhi. Ningthaugi paujeladu taraga praja punamak mana mangkhriba pot singdu yaubra haina yengba laklammi. Konungda haidoktuna thamliba sana lupa mamal yamlaba pochai kolik punamakpu ningthau aduna magi mangkhiba pot adu lausillaga ataina mapu aduda piramdaida huranbani paduda hanglakhi. Makoi na khanariba potsing asi masagi sumlaba natra huranbani paduna sumi hairakhi. Asumna laiba adugi praja singna huranbani paduna huralakpa potsingdu mapuna launaba honabada numit mangani phawba loiba ngamkhidi. Madugi matungda ningthau aduna huranbani paduba bisar hauki. Ningthau amadi mantri punamangna huranbagi mafamda nangna su yamkhraba potsing asi hubada sahi kya changna hubage huranbana kumlakhi. Lainingthau aihak aina khara sakhalakpa matamdagi huranbagi thabak asi tawduna masina sinpham oina hinglakhibani. Matam adudadi nongmagi ai sangadabada hui. Matam adudadi praja mayam asinasu kananasu khangnaramdi. Adubu handaki sahi asida aina khalakhi. Aina numit khudingi hubasi patre. Aduna matam kharada punsigi jaba konagadaba hurage khalaktuna sahi asida huranbana ayambani. Iningthaugi konungda changduna sana lupa likon punamaksi aina sagol tongduna sagolda puduna huranjabani. Adubu ngasi nongmanini asida aihak kari tawbano kari tawi haibasi kari amata khangkhidi. Aigida leiramliba potsing asi phawba kadaidagi karamna leirambano haiba khangkhidi. Adubu ngasi iningthauna nanaibu phabiduna bisa tawraba asida aina huran khibani haibasi mangum karigum ningsinglakhi. Aina matau karamna konungda sangkhibano ningsingba thokti hairakhi. Ma haujik lairik tu mai thakhibadagi shakti amata yawkhidre. Maduda tilliba konungi bon mantri punamangna
ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯋꯥ ꯈꯟꯅꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤꯅ ꯉꯥꯡꯂꯤꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯍꯪꯂꯛꯂꯕꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯑꯆꯨꯝꯕꯕꯨ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯑꯔꯥꯟꯕꯕꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯍꯨꯔꯥꯟꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯁꯥꯙꯨ ꯕꯕꯥꯁꯤꯒꯤ ꯃꯇꯦꯡꯅ ꯃꯥꯕꯨ ꯐꯥꯕꯗꯒꯤ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯕ ꯐꯪꯂꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯨꯔꯥꯟꯕ ꯀꯅꯥꯅꯣ ꯈꯪꯗꯕꯅ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯅꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯑꯃꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯔꯛꯈꯤ꯫ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ, ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯑꯃ ꯄꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, ꯍꯨꯔꯥꯟꯕ ꯅꯤꯄꯥ, ꯅꯍꯥꯛ ꯁꯤꯕꯒꯤ ꯗꯟꯗꯤꯗꯤ ꯄꯤꯔꯔꯣꯏ꯫ ꯅꯍꯥꯛ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯗꯨꯅ ꯄꯨꯔꯤꯕ ꯅꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨꯗꯤ ꯀꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯃꯅꯥꯏꯁꯤꯡꯗ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯖꯦꯡ ꯑꯗꯨ ꯀꯛꯍꯟꯈꯤ꯫ ꯃꯈꯨꯠ ꯈꯨꯖꯦꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕ ꯍꯨꯔꯥꯟꯕ ꯅꯤꯄꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯔꯨꯞ ꯍꯨꯔꯥꯟꯕ ꯇꯣꯛꯇꯨꯅ ꯂꯧ ꯎꯗꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯁꯒꯣꯜ ꯇꯣꯡꯂꯗꯨꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯍꯨꯔꯥꯜꯂꯛꯄ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ, ꯅꯪꯗꯤ ꯑꯁꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯀꯟꯅ ꯁꯨꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ꯫ ꯑꯗꯨꯒ ꯏꯄꯨꯛ ꯐꯠꯇ꯭ꯔꯕ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯕ ꯑꯩꯗꯤ ꯉꯁꯤ ꯅꯤꯡꯊꯧꯒꯤ ꯋꯦꯜ ꯀꯇꯤꯅ ꯏꯈꯨꯠ ꯈꯨꯖꯦꯡ ꯅꯥꯝꯃ ꯌꯥꯎꯍꯟꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯇꯝꯖꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯥꯡꯀꯛ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫